Protection of Children from Sexual Offences Act ki makhada Fast Track Court lingduna leirabasu haukiba chahi mangagi mamangda thokiba pikliba nupi macha singbu nupi oibigi ikai khumnaba manghankiba thogdok kaya ngasi fawba achumba wayal fangdana leiri Kunai miyamgi mamangda pikliba nupi macha singna nangliba minok maisha amadi imung manungda thengnariba khudongchadaba kaya asigi matangda Impact News ki reporter Jotin Kundrakpam amadi video journalist Bisorjit Namayakpamdagi akhanaba pawdam ama Under 18 gi minor haitare angang da thokpa case asuki matik yameba the crime je dung commit tawraga leireba Mari lenaba police station singna matam chana thodok sing asigi charge sheet thagat pidaba sina thuba matamda achumba while puthoknaba honabada chawna thintaba piri haina Manipur Commission for Protection of Child Rights MCPCR gi chairperson PH Mani Babu na pendaba phongdorokli nakalamromda state asigi oina justice delivery system fattabana ek kaya laiduna sun pi macha sing chathaba crime sing nomunomogi masing hengalakli haina Women Action for Development Ward ki secretary M Sovitana thamlakli magi council police station adu paibi riba maruin sillang authority singna matam jana saji thakaltaba aduga saji thakaltaba galoina madu evidence mangnaba onaba mayama koina tare aduna Manipur gi leiba district singida hariba namjana thiknabaga mari leinaba casing ase athubada paikhatna bidongta Manipur Commission for Protection of Child Rights na akoi madugi road me seme incidentally natabada systematically pheloina nabagi design tawba well plan manba potso koina uyeba delay in justice delivery system se cc akoi gi number 1 why crime are so much increased no makang dana angangi ahangi loin hengala ibse kaino da akoi gi justice delivery system chimyam singje asum tappaga leiri masi khara phagatri bhawdi akoi Manipur da ngasai gi nupi angang si da justice pi vibe se yam lapna mangse yam lapna leiba ko matam sangna achumba while fangdana leiriba thodok singi lakta Imphal West ki lamsang police station gi manung channa English ngi tara thruk ki January tang kungama panda masagi chahi taret khaktam ngai ri nupi macha mabu ikai khumnaba mangan bi khiba thodok su ama oiri mandom jagi macha nupa na nupi oibigi ikai khumna mangan khiba thambalnu asengma maming natte achumba while fangdabagi mathakta ngasi fawba interim relief ki selpam su fangdana leiri thodok asi thokro matung thambalnu gi apokpum pa bungsu chinganingai oiba mawongda makhong lebak thingduna apikpa plastic ki thawri amana mangsam lakhatuna sumang matol da hawba churpon pambi amada thawri yantuna siramki thambalnu gi thodok asiga mari lena English 13 gi June tang 3 da court karo matung mathangi numit June tang 5 da maku pokpa mapabung lekhidabani thambalnu gi apokpan hinglingi matamda machanupi gi case asi handu u haina miyoi kyana aki akhang pikibagi thodok kaya lekhi haina thambalnu gi apokpina penda phondorli mapabung lekhidabaga ikui kuinadana imung adugi miyoi sina ot naiba tawbudagi yum aduda leiba ngamdraduna mapamda macha sing puduna ngasi fawwa khangpoksang amada mama machana wana leli haina tengthaki lamsang PS ki thodok asigumna thodok kaya thokrabasu kunai miyam gi midok maisa ibana lochinduna thambasu kaya ni haina MCPCR gi chairperson na thamlakni mangna makha taaduna pikliba angang singna chathaba crime sing asi thingnaba commission asigi maikai dagi miyam da paujel kaya piduna lagni minok maisa ki badagi asinguma thodok sing asi lochinduna thambagi mutta ngala leba miyo sing matik chawa chairak phanganaba ekoi punna hona minasi achumba while fangdana leiriba case sing nongmani ni gi minong da lochinduna mara leba miyo sing athuba da chairak phanganaba gi thorang sing commission asina lokotuna leire haina mangna phongdoki victim oriba maruina nupi macha jing imung manung mari mata jing khari jing se Manipur Commission for Protection Right akoida ai boina pibi da jare wahi oina habi da jare khari bi wakat piriba mi hindo madu jing akoina madu secrecy maintain taro thangani kana gum phongdok charo disclose sojoro aduga angang jing asigi makoi gi tung ya phana bi dongda mari lene bo authority da akoina mateng pangaga mogi tung duri jaba punsi ma koi problem hona jani har bajing ase akoina angang jing ase mokcha na ma pa jingna samaj gi miro masha laikai gi mama na bajing adugumba mayam ama le har jing ado kasu khanbi ba gi matam do jiti na tre maramdi justice phangaga adunge angang jing do tung goiba maru sangba samaj gi yumi bo ngamni haibase ai masi wafam jai thamjani
एक की मतुंग इन था तरुक फाउबी मनुंग दा पिकलिब अंगांग सिंग चथब क्राइम सिंग लोइसिनबा याथंग पिरबसु चही तरा हेनबा केस कया ngasi su leiri haina ward ki secretary sobita na pendam fondorni mangna makha ta duna केस कुइना नमसिनदुना लेबा सिना विटनेस मांगसिलकपदा नतना विक्टिम सिंग निंगनबा पुखनबगी अचौब लंबी अमा ओइदी नुपी अंगांग सिंग चथब मियोट मिनै सिंग मरि लेनबा कोर्ट अमदि जज सिंग मसिंग हेंगतपगी तंगाई फदब लei थौदोक अमा थोक मतमदा पुलिस सिंग अथुब मतमदा चार्ज थांगतुना अथुबदा ट्रायल चथहनबा DNA टेस्टिंग फोरेंसिक साइंस सिंग फगतहनबना मरा लेबा मियो सिंग अथुब मतमदा फाबदा चाउना मतिंग ओइगनी लोयना लॉ एंड ऑर्डर अमदि क्राइम अगेंस्ट वुमेन तोखाई हंदुना क्राइम अगेंस्ट वुमेन की पुलिस पर्सनल मसिंग हेंगतहनबगी तंगाई फदब लei हाना महान फोंदोकी पुलिस सिंग सिगी साइटेगी याम फजना दी तौरी को हजिक मणिपुर पुलिस यामना कहाय तारे एक्टिव रोल लौदना लॉ एंड ऑर्डर दा इंसर्जेंसी प्रॉब्लम कई क्रम याम सिंग सी मसी फजना कनो तौरे पाइखल एबको अदुबो अखोइना अमुक येंगबा मतमदा ngसाइगी पुलिस सिंग सिगी इन्वेस्टिगेशन की प्रोसेस हाय तारे को साइज द यामना इन्वेस्टिगेशन याम स्लो ओइबा हाय तारे खरा दुम तापे स्लो ओइबसिना केस तापथारे अदुगा अमुकसु केस दा इन्वेस्टिगेशन तौरप मतम साइजदा विटनेस की पोचे पुलिस की साइट की सु विटनेस सी विटनेसिंग सिना उहोरगसु थोलक्तबसे सिना मरम ओइरकान सिदा केसिंग सी अखोय yang kuina changi haibegi pot sil lai ko adusu lali de haining debako adubu nakalambaromda witness si uhoba minasu witness pige na somthorakdri se why kaido begi justice delivery system je phatrino karigi case me am sing ja thuba matam da loisalu kaina pokso na jingba la aba phau da loisan di se kaigino hai taragadi akoi gi system ji yamna phatriba system je until and unless phagatri ba phawadi pokso laksanu ama laksanu akoi case yam thun loiba singam giroiba fast track court amadi pokso ek lei haiduna su piklibi nupi musa sing thata chathakiba sexual abuse ki thodok kaya ngasi fawba achumba wild fangdana namsinduna leiri matam kuina sangna sexual abuse ka mari naba case ka namsinduna leiba asina maram oiraga victim oiribi singi thamoida ningana ba pokhan batana tana asingum anoba thodok kaya amasu thokpugi chang hengalakli mari lenaba singa thu matam miyeng changoudrabadi tungi khunaida achobu saitheng amadi oiragani cameraman bisojit namar pangloina paudam jariba jotin khunrakpam impact news